Lakurawa militants na khungang amagi miyoi kunthraga mari hatkhre Nigeria gi awang nungsup thangbada leiba Kebbi state ki manungda khungang amada Lakurawa Islamist militants na tamthiraba landa sathaduna miyoi kunthraga mari hatkhre haina leiba aduki security na phongdokre Lakurawa hairiba militant group asi Nigeria gi awang nungsup thangbada leiba Kebbi amasum Sokota state sing operate tawriba nauna sema insurgent group amani mamang sahi gi December the United States na Nigeria da lairib Islamic State ka mari lainaba militants gi matakta nongtakta gi landa sa thabada Kebbi amasum Sokoto da lairib insurgent group sing su sauna awaba mi unaki laiba adugi Kebbi state Lakurawa militants na thibu humbi ki thabak mangjong na satakhibaga loinana apikpa khungang amada sangsilaktuna khunjasing gi matakta aki ekang kya pirakpadagi khunjasing mipaiduna sena khianasu report amana makhatari laiba adugi manung hanjina laiba khungang adu khulai paiba militants na nomai kapa hokhibaga loinana khunjasing gi matakta minung si leitana landa sa tharakibani Lakurawa militants gi tamthiraba landa adu laiba adugi mamunu khungang digi miyoi taraga toru awa saka khungang digi miyoi manga masama khungang digi miyoi hum amasum atopa khungang manga digi miyoi ani siki haina security ni report torakhi militants sing aduna khungang sing adura sangsinduna miyot minai sa thari haibigi pawhek phangmaga security force sing awa batari ba khungang sing aduda khonglei tuna sangsinduna khunja sing adu bungak sena bo hanaki security force na militants sing adugi khungul liduna phana bigi operation sing sa thari haina su report na mana phongdorakli Manipur lengang na ITLF fu unlawful organization on lakthok piyu mesor Manipur na kud pun na khunda minari ba furup singi marak mitei furup ta atamna na mafam khra sang ba yaroi haiduna kian khangaduna warning pirakliba ITLF asi unlawful organization ni haina Manipur lengang na lakthok piyu haina Republican Party of India RPA athawali gi national secretary mesor thanaudun phungdokri wafam asi elite traffic kong ba osekon khunau nuksinduna first 5A side ET men open football tournament lusin bigi kong ba osekon khunau de leiba race hall ground na pangthoki bu thoramda sibgis ki warol piraduna phongdokhi bani thauramadu meheso thanaujam makhatana hai Manipur asi haujik tangdu leitaba lamdam ama oiba nathri Manipur salai khiba PR ki matam loi khiduna anoba miyam gi oiba lenga ama lakpa masu lenga asina lamdam asigi soko thorangi thabak thorong kya leptana pekhalak liba si taseng na haraw phawi aduma pu sahi ahum lom tholak libi irang asiki waroi sinama purakna ba lenga ama sumpuna magna hotnari ngai gi serakta ITLF ko bulup amana hotnari ba punama asi mangana ba Manipur khundari ba furup singi maraktigi mitei khaktabu atamnana mapam khra sanglakpa yaroi haiduna warning torakhiba sidi lebak thibani masida Manipur gi lairiba lenga asina makhatana irang asi adumak tholaktana ba asigumba wafam thamliba ITLF kumba lup asi unlawful organization ni haina lokthokpiyu haiki SIR pangthokna ba mathau taba thabak sing lokhona ba khangalakre electoral roll maram zadana yauri ba voter sing lokthokuna asumba asingba anoba voter list ama semdana bagi panamda election commission of India ECI na lebak sin matuna sa thagadori special intensive revision SIR Manipur yauna tuan ba union territory amadi state lenga ki lairiba sip election officer singda CEC gi Meetei gi official oiba pau forak tuna mathau taba thabak thoram sing pekhatna ba khangalakre election commission of India ECI ni special intensive revision SIR pangthokna bigi tamakta mathau taba thabak lokhona ba khangarakraba state amadi union territory sing adudi Andhra Pradesh Arunachal Pradesh Chhattisgarh Chandigarh Haryana Himachal Pradesh Jharkhand Karnataka Ladakh Maharashtra Manipur Meghalaya Mizoram Nagaland NCR Delhi Orissa Punjab Sikkim Tripura Telangana amadi Uttarakhand singmani amaramda ECI gi Meetei gi hairibi state amadi union territory sing asigi voter list gi maram sadana yauriba aranba voter list lakhoktuna asumba anauba voter list ama semna bigi dama special intensive revision SIR gi thaba si laklibi si April thadagi haurabi yahensu thajabi ya paw source asina makhatana sa phungdorakli Lanmi masa mathanda kapsin jaduna sijakre Jammu and Kashmir gi Jammu city da laiba army camp amada Lanmi ama ma ki service rifle na mathanda kapsin jaduna sijakre an official sing phongdokre laikhidrab Lanmi adu Uttar Pradesh ta ki ni haina phongdok laduna official sing dun haiki ma nan ahing nongyai adu da Jammu gi
Nagrota garrison sentry taduna leading a maki service rifle namasamatanda caption jakibani thaudo odur mak kudak shibaga loinana postmortem pangtona bigida mak haksang du Jamugi government medical college hospital pukre haina makoin phongtukli official singdun haiki lanmi asina karigi damak tam thiraba khongthang asi lawraklibano haiba hausimaki oina khangmangamdri Canal da tasin bada miyoi mari siri Uttar Pradesh ki Mathura district ta कार अमा केनेल अमा तासिनबदगी मियोई मरी सिखरे हाना पुलिस न फोंदोखरे माथुरा की सुपरिंटेंडेंट ऑफ पुलिस सुरेश चंद्र राव न फोंदोकपगी मतुइना थौदोदो नहान नुमिदांग अथेंगबदा नाला देविया थोंगमा नाक थोकिबनी एसपी नाखी ड्राइवर न कंट्रोल गमहौदबदगी कार कन थौदना लाखिब कार दो स्ट्रक्चर अमद थोमजिनदुना मथक मखा ओलब मतुंग केनेल दुरा तासिनखिबना नि रिपोर्ट तौरी थौदो दुरा कार दुरा तोंगलप मियोई मरी मक सिखि हाइन फुंगदुरदुना मागनाखि लैखिद्रबसिंग अदुगी मनुंगदा अहुमदी मसिन मनावसिंगनि मागनाखि थौदो दु थोखिबगा लोकल गी मियोई खरना कार दु केनेल दुरगी संखखि अदुबु मखोई मरी दुदी कनम ngमखिदि हाइनसु पाउसिदा मखा तानसु रिपोर्ट तौना फुंगदुरखि Amaramdana Nongmei sapham thugaikhre manghafari Bihar gi Bagalpur district aron ma Nongmei sapham ma thugaiki bagaloinana miyoi manga phare hena Kolkata police na phungdokre police officer lamana phungdokpigi matuk ina akaknaba pau phangbadigi nahanumidang wairam Kolkata police ki STF amasum Bihar police ki apunba kangbu amana Bagalpur district ki Mudusunpur police station ki manungsana leiba Rahamba kun sathaba red amagi manungda Nongmei sapham na thugaikibani mafam dudigi saba lusindriba pistol kun amadi Nongmei saba sangba masak matung kayamuk su phangba loinana miyoi manga su phaki hena magna makhata na phungdokri pharaba miyoi punamak Mongar district ki Kasim Banjar police station ki manungsana leiba mafam singdagi ni haina phungdukladunum bhaknaiki hauzuk makhata na thigatpigi thabuk makhata na sathari haina su pawmuna makhatari Punjab ta AAP ki sarpanch amasu Nongmei kaptuno halamni Punjab ki taran district luhongbi thoram amagi manungda masakhangdaba khulai paibasingna ruling arm adami party AAP ki sarpanch ama Nongmei kaptuno halamle haina police na phongdokre Amritsar district ki Baltoha khund luhongbi thoram amagi manungda atopa AAP ki sarpanch Ramal Singha Nongmei kaptuno halamkiba tha amarungi mayagi matungna khwaidagi nobu thaudoksi thokibani haidi taran gi thaudo adugi matung mathau thausadabigi damak police officer ani suspend tokre police officer amana phungdokpigi matung ina Thathian Mehta khungi sarpanch Harbarinder Singha nanumidang wairam khundura luhongbagi thoram ama yawringaida masakhangdaba ahumna anakpa mafamdagi Nongmei kaplamkhibani maduda ma khudakta sikhi eti adura masakhangdaba sing aduna AK-47 rifle ama sizinakhi haina phongdokladuna official singduna haki thangdok thopamdagi AK gi maru gi tuning ani phanghi attacker sing adu tanaruraba noi kapsilamadagi Harbinder gi manau nu pathokpa masu aruba phiam de sokpadagi manak nakpa hospital amada pukhatkhre ari